Learn home tuition ki makai di nungai raba pausel puduna laksari. Class 1 dagina class 10 phau ki oiba CBSE amasum BOSIM ki oiba subject khudimaki home tuition ki khudong chaba pizari. Aikhoi gi services singdi experienced and qualified tutors, guarantee result, personal learning, weekly test, highly effective learning ni. Satra sing loina bada amasum takpi tambi bada experience sahi kaya lairaba ozani. Satra sing gi so affordable fee oibaga loina akaknaba satra masing kharakhak laujagani. Haujima contact tobiro book tobiho akoi ki telephone number di 7629861851 ni. Oh ni achi. Ena si tawdana census tawba sung ya roi. Census ki la ko lai kai khuding makta laiba post ko na laiba mi singdo loni ma ko simin na gani. Ai ba ki palam na ngasi akoina balla si tawjabani. Wangoi do di beban gi saktam. Okto chalo chalo okto da noi na to chalo ya tu na okto tin ja cha kada la asira ai kana lom pai hu la chalo okto chalo tawra mili la chengo ba ja da bazaar da bin pethan le chalo na okto sin ja kadai na hablinda chalo ya thuna chalo kadai na sa su kadai na ba na nai kai na sbo sub kare chalo okto sin ja chalo ya thuna okto kai chalo okto kai Sekai no tahu coba. Chalo. Belum habis loh. Ngai benate, no sekai no tahu sekai no. Chalo yang tu na chalo. Hab chalo. Yang tu hab chalo sa. Sekai no sa. No kai no ba. Sekai no haben di da. Suyam na noina phaja ta ba thabade. War anta lo salo na ta adui thabak tu yaro. Lo salo ga ja. Lo salo am tu na. Na aduma usi thawai da ba taw rakano. Chalo yare mi lai bra ko de yola lai no chalo habne kai no ai ma ja ha no ban ti lo ra baba lo samna de lo sala ga bo to yola no lo salo ba mi ma am na loi ti ki taw de kai no noi na chi da si ba ko gi ra habni da ba men ta da ba noi na no men lo salo am thu lo salo sa ku de yola lai ba ma tam na de lo salo chalo okto kai chakro so okto chalo okto chakro sa ima lo salo yola lai no lo salo Noi kai no hawa sa ti kai gi no adune sa su yam na noi ngasi khang na no re tu ga noi ngasi on de sa roi dro punchi chu pa cha ba phang oi du ne lo salo ham chalo gari le chalo noi de pra si ban bo ban de chalo chi okto chi gari ma po de gari ma po kai le ge gari ma po Sekai mapu kai lagi. Sepukari banno. Lo salo. Oh, yo la lai no lo salo. Wal DC phau mamai leidun halan khibagi sakta mamani.
Census kona NRC han haiba pung nifuga nipan gi general strike na Manipur pumba kuntak lan siankri nong marakta protest to nupi sinda tear gas kapada miyoi sokri Manipur mikok thibi gi thabak paikhatringai da National Register of Citizens NRC hana update tawgadabani haina taksilladuna campaign for just and fair delimitation GFD na hokiba ehing nongyai gi kokiba pungni fugani pangi general strike na Manipur pumba kuntak lan siankri akan manongi marakta nupi singna masapuna mag pumso so na Imphal East District ki porompat leiba DC office ki mamang akan ba protest athakri Miyam adubu police na tear gas kaptuna tankhai bu nupi sokri asok pasing adu Jenims Hospital pukatuna laikat nari hari ayu angan badigi hauna kaithel dukan amadi maru oiba lalon itik topam punamak thonglon ki lambi de gari sian bigi sangka hen handaki mafam kya da GFD sogut pasing tholak tuna asat awok tawusing thingbagi khongsang sangsingki khongjang esigi sarwa moina ko kaithel da masing yam laba miyam lambi thingduna khongjang sangsingki security force na khongjang loising tan khaina bahona bada mai pakidi tungda nungthil pung taragani thurum tarak para kontra gom dai sub AR gi sion lusingba team ama kai sampat lom digi lakhi khongjang loising na AR gi kangbu du thingna bahona bada security force ki makai digi tear gas round mangarum kapada khongjang loi ama makhong na soktuna khudakta Asian Hospital pukatuna first aid pi khiari state asigi atai atopa mapum kya da sum masing yamlaba miyam tholaktuna lambi thingbi khongjang sangsiki hiang lam wabagai da apun manu pilup amasum mafam adugi miyam na tholaktuna ima kaithel amasum lam khai kaithel da protest demonstration tokhi Khurai tinsit rotasu Khurai singangbam laikai Sarjo laikai Laisram laikai Nongthumam laikai gi maira paibi club ki thomi sing tholaktuna JFD gi khongjang asibu sakotuna lambi thingbe gi thabak satakhi JFD gi pungni fugani pan gi general strike asi state asi gi tongan ba district haibadi Bisnupur Thawbal Kaksing Jiribam district su lambi lamjau da miyam tholaktuna lambi asat awok tawusing tingki Khorambal ima kaithel su NRC hana update tawraga census pangthokna bigi matangda protest meeting ama pangthokhi Meeting adu saruk yakhiba singna internally displaced person IDP sing ningthi na masing thiraga masa masa gi mayum na hanjin hanki gani haibi ki wapam phudunaki protest meeting adu saruk yakhiba JFD gi secretary Longjam Ratan Kumar hai lengak na miyam gi apam gi matak mayukta August 19 gi self enumeration tawraga September amadigi yungkok masing thi bahuna ba thorang tawri lengak na paikhalak li ba thorang sida Misa miyam na mapal makalamatigi cooperation period abani kumjai nising amaga samapan gi yankai ga matugi census data da yumpham oiraga NRC update tawraba matungda kanglon suna mikok thibi gi thabak packet kadabani neni sanba numita haibadi ngasi ni hen akan ma khongjang sangsilagani haina JFD gi Jitendra Ningobamna fongdokhi basul lairibani NRC tahonana ba ruling gi MLA team ama ngasi Delhi da satlagani government miyam da phawri bunungnang mudu lengak da phaw have sapam ranjan gi wapam se phone rakhi demography da ahong lakpagi matang na miyam da phawri bunungnang ba ko khan bagal loinana illegal immigration gi wathok loisin hanana gi panamda MLA singi team ama New Delhi da satuna National Register of Citizens NRC update tawna bigi matang da wari sanarugani haina Manipur lengak ki wangang loisu oiribe MLA Dr. Sapam Ranjan na phone rakhi Imphal gi Nitepat su tekta leiba DIPR gi auditorium da pangthokba pawgi mipum amada mahakna hai NRC amasum census ka mari lainana miyam da phawri bunungnang badumak lengak na sapsana khangi wapam asi lengak na yamna haksina lobaga loinana kumja English ngani ga kungani thoigi August 5 da Manipur Legislative Assembly na resolution ama pass tawraga state asida NRC update tawhuna bagi wapam center taksanki resolution adu English ngani ga kunga mari gi March amada Assembly na nauna ayaba pikibaga loinana Union Ministry of Home Affairs ta kyar taknaduna NRC ga mari leina thabak thoram sing paikhat pina ba taknaduna lakhi Manipur amasum state asida kundari ba miyam gi tangdu tungi laibaka mari leina ba maramna handak New Delhi da satkadari ba MLA singi team asina political party amasum kangluk ki khena ba wakalon thadok central government taknagani mikok thidringai NRC hana update tawgadabani haiba civil society organization singi demand asi lainga na yaning da palaiti Palladuna
ꯃꯍꯥꯛꯅ ꯍꯥꯏ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯛꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯪ ꯇꯞꯄ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯔꯥꯏꯠꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ NRCꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ MLA ꯊꯣꯛꯆꯨꯝ ꯔꯥꯙꯦꯁ꯭ꯌꯥꯝ ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ P ꯕ꯭ꯔꯣꯖꯦꯟꯅꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯦ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ NRC ꯇꯧꯕꯒꯤ ꯗꯤꯃꯥꯟ ꯐꯪꯒꯅꯤ ꯊꯥꯖꯩ ꯕꯤꯔꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯍꯥꯟꯅ ꯈꯟꯗꯣꯛꯅꯕ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯇꯧ ꯍꯥꯏꯕ ꯗꯤꯃꯥꯟꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯉꯔꯥꯡ ꯎꯅꯔꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ CM ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯦꯜꯂꯤꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯛꯈꯤꯕ ꯕꯤꯔꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯉꯥꯏ ꯐꯗꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯖꯒꯦ ꯍꯥꯏꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯧꯕꯗ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ngarang nungthil unari unaba aduda state asigi miyamna pamliba NRC gi wafam ase hawdokhi issue asigi matangda home minister wari sanabaduda kumja inglisingani ga kunga humdai gi February da Manipur legangna NRC ta honanaba center da taksin khiba center na su khanari habigi pokom pirakhiba inglisingani ga kunga mari da amuk assembly da NRC update tawnaba warep lawkiba amadi hauji state asida miyamna banyauna makhal kaya gi khungjung sangsiliba sigi matangda marik sumna pawdamki Home Minister gi maikei gi sumiyam gi apamba si thabak to onthorakani haibigi thajaba chapsana lei phongdokhi KCP Taibanganba group ki chairman yauna kedar nifuga taruk khulai ga konana lenga ta sangjarkhri ban blockade nataba atopa khongjong oine sanction biu haiba CM Khemsan gi apel Kanglaipa Communist Party KCP Taibanganba group ki chairman Haojik2 Dilip Alliance Taibanganba yauna lup asigi kedar nifuga taruk khulai thadok tuna mausa gi punsida halakpaga loinana ngasi Manipur lenga na makoi butaram opagi thoram pangthokri ban blockade nataba atopa khongjang tawbana laibaki yaifabu oigani haina Chief Minister Yumnam Khemchana phongdokri Manipur lenga ki Home Department sinduna ahanba Manipur Rifles ki parade ground na pangthokiba Thauram Madura Chief Minister Yumnam Khemsan, Deputy Chief Minister Losi Dikho, Art and Culture Minister Khuraizam Lokhen, MLA Singh, Security Advisor Kuldip Singha, DGP Mukesh Singha yauna, Civil Amadi Police ki makok tongbo official Singh, BSF Amadi CRPF ki makok tongbo official Singh su saruk yakhi. Loinana, homecoming ceremony to the KCP Taibanganba Group ki chairman, Taibanganba Group asigi by chairman, General Secretary Organization and Public Relation Finance Secretary yauna Nopi Kedar Mariga Loinan Apunba Kedar Nifugatar Una Kulaiga Konan Minister da Sarenda Toki Lup asigi Maikei digi Tuan Manungmai Kun Kapayari Maru Saniga Taragatar Amadi Explosive Ahum Lengak Kusanaki Taura Maduga Mari Lenan Minister Y Khemsana Hai Lamda Masida Toki bi Irangaduna Maram Oiraga Misam Kia Kutakulai Pairaga Lantingana Batulakiva Ayamani Adubunga Sidi State Sitam Tamna Mausagi Punsida Hanjilakpana Maram Oiraga Kulai Tadolaga Normal Life the Lakpa Horakpa Shima Taganingaini Kutakulai Pairiba Makai Peace Propayaroi Kulai Pai Kivesing Ing Tapagilambida Hanjan Birau Legana Sapsana Mating Pangani State ama sakot hanbada ing tapa purak pihai sangi ing tapa purak pahai besida misam yam nongmai paining bagi wakal thadok laba mati police ki administration panggal kangkat laba matam na sakot pangam ganai ki mahak na hai normal life ta halak laba KCP Taibanganba group ki kedar singa revised cylinder kam Rehabilitation Scheme Policy 2018 gi makhara sahi taruk lengak na stipend bigani loinana lupa lakh mari gi fixed deposit amasu thambigani Lenga ki maikei digi sukedar singa si masana masabu thabuk pizarung amnaba vocational training singba sinba pinaba thabuk lokhat kene ki se minister Yumnam Khemsana makhata na hai census tawdringai de NRC hana tawba haibisi Manipur lenga kisu apamani adubu ban blockade tawbigi muhutta atopa makhal gi khongjang oine sang sathabiyu ban nongmagi surga sajaba miyamna sauna setting pibigi mathakta mahairui singi mahimasinga sauna sogoli maramaduna ban gi muhutta Atopa Khongjang Sangshin Mana Laibaki Yepabu Oiganaki
lamdam asidi NRC hana satna hanba haibasi lenga asina su sogotuna assembly session da warep lauki balekri adubu Mr. Miyam saitheng pidana ba yariba makai ban nataba atopa makalgi agitation oina tawbiyu haina miyam da appeal doki amaram da KCP taibangan ba group ki chairman Haojik2 Dilip nahai English ngani ga kun gum dagi me ahum dagi hawrakiba irang asina maram oiraga mainstream lairamlaba Mahaki Kedar Singbu, Mr. Miam Ngak Napikitamak Amadi, Manipur Gingam Kaida Singnarakli Basing Mayuk Nana Bakuta Kulai Paiduna, Lanting Nana Batolakibane, Adobu Irangasi, Haojik2, Tapna name Taraglaba, Maramna, Lamdamasiki Miamna Suklangaka Waris Hanaraga, Hanagi Punchita Angelam Nabahona View, Haina Akan Masahu Pirakwagi, Masi a Sit Langaka Waris Hanaduna, Man stream the Laknaba Homecoming Toramasi, Pangtopanaki. Manipur amasung Maharashtra anigi marakta culture na asyatpa mari CMD Gobinas 1000 Manipur amasung Maharashtra ani geographically tokai na lairagasu culture civilization amadi common wave national purpose na state anigi marakta siatpa mari thamli haina Home Minister Gobinas 1000 na phungdorakli Home Minister Gobinas 1000 na social media ra thadorakpa warol amada mahak masa amadi MLA Kumaksam Joykisan ani na Maharashtra ki Deputy Minister Eknath Shinde ga unaduna Manipur amasung Maharashtra ani gi marakta lairiba mari hena session hananaba madi development amadi miyam gi sokot thorangi matang da amada mating pinaduna thabak tawminanaba khanaki hairi Home Minister Gobinas 1000 na ex thadorakpa warol aduda Manipur amasung Maharashtra ani asi geography na tokai lehalabasu culture civilization amadi common national purpose na state ani asi gi marakta aset pamari thamli state ani asi gi marakta hera aset pamari ama sagatuna sakothorangi thabak kaya makhatana tawminarabasu Maharashtra gi deputy CM ga unaduna warisana kibadura khanaki hairi warisana baduda Yogesh Sharma su saru yaki hairi Gobinas 1000 na social media na thagalaba atopa warol amada Ngarang August ki tang taraga ni pana lakpare Netaji Subhash Chandra Bose pu ningsingladuna ngarang gi namit asida moirang da Indian national flag singkatuna India gi freedom struggle asobu tangkak ama oihibani Netaji amadi INA gi mathauna aikhoina matam supana ningsingduna lehoragani maki maraibak ningba kathokwa amadi akiba leitana mathauna aduna laiba asigi na ha oiriba mirol matam pumba pung thauna haplagani hanesu phongdokhi Delhi da nupi amagi asibak sang suitcase ta yoramle mari mata Phare Delhi gi Burabi manungsana leiba Ajit Bihar area da masagi sek taratrerom surabi nupi amagi asibaksa suitcase manung da yoram bathingakri thaudo asiga mari lainana mari mata ama police na singnabadagi phare hari akhanaba pawma da yumpham oiraga police na lang thak laga myat asida sienabani haiba mari mata du phakibani hanis pawma makhatana phungtokli mating leiba leader aduga magi makhada leiba MLA singna tasengna Laibak lagi khaladi central government yaudrusu adamak mitop khandokpa deport tawbiki powerlei satnariba ILPS na su adamak yai khara semdok semjin tawraga adubo masi ngamdanaba mitop singna makhal kyagi irang natragana lan thukalakani government thugaina bo khonarakani maduda miyam amadi laitiba government adu sabsana lemina ba mathoktai XCM birena khara advance question ki ba madi miyamna mahutana khangba yaudringaida tawshilubana soibani haiba Korounganba khuman gi post ama miyam share tawsri Myanmar military na anyar Dubai oil field lokshin na bohona da akan mamong na khuthokna kri hairi Myanmar regime forces na Magwe region da leiba Myaying township ta advance oina oil field Anyar Dubai lokshin na bohona da akan mamong na PDF People Defense Forces ani gi marakta sahi ani gi mamang digi hona PDF na control tawduna lakpa du akan mamong da hauji khuthokna ba thokri hairi ningsing ba yawadi Pakuko Base Light Infantry Division LID 101 na Meg ahoba matam dagi hona magawe oil production region singda akan mamong na control tawna bagi tamakta revolutionary forces singna sahi ani gi mamang digi hona offensive sasna duna lakpani loina hai jaga adu leiba villages sing border marakta leiba Pakuko Maying amasung Pau township ta thokna duna lakpani hairi haiba operation sing sigi manungda yamdraba yum sahumlom village taraga mathoi Pau amasung Maying township ta leiba sing yum thadokrabani mai thadokrabani masida natana civilian local civilian kungamari Mayang township people defense force Mayang PDF na
फोंदोरकपदा हाटखिबा लैरेबा वाफमदा नतना म्यांमार लानमीना खा नोंपोक थंगबा रीजन सिंगदसु नुपी अमसु अंगांग पुन्ना 39 मु हाटख्रेबा रिपोर्ट तौनरी